ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯗ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯡꯗ ꯂꯥꯟꯗꯥꯏ, ꯃꯍꯥꯛꯅꯁꯨ ꯂꯣꯏꯅ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯋꯥꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯟ ꯐꯅ ꯉꯝꯂꯕꯁꯨ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯟ ꯉꯝꯂꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯂꯣꯏꯅ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯑꯒ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ, ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯃꯜ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯍꯟꯕ ꯑꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯃꯈꯣꯏꯗ ꯄꯣꯠ ꯆꯩ ꯍꯣꯡꯅ ꯐꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯊꯛꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯑꯁꯤꯅ ꯄꯩꯕ ꯃꯈꯩ ꯂꯩ꯫ ꯑꯇꯣꯞꯄ ꯀꯣꯅꯨꯡ ꯀꯌꯥꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯌꯦꯟꯊꯣꯛꯄ ꯐꯥꯎꯕ ꯂꯦꯝꯅ ꯄꯥꯅ ꯀꯣꯟꯅꯒꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯊꯅꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ, ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯕ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯃꯇꯧ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯃ ꯑꯗꯨꯅ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯣ ꯐꯣꯡꯗꯣꯛꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯗ ꯐꯥꯎꯔꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯑꯀꯥꯏꯕ ꯄꯤꯗꯦ꯫ ꯑꯗꯨꯅ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯥꯒꯤ ꯂꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯂꯥꯠꯅꯩ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯌꯦꯡꯁꯨ ꯂꯥꯟ ꯑꯃ ꯆꯠꯀꯗꯧꯔꯤ ꯃꯍꯧꯁꯥꯒꯨꯝꯅ꯫ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯑꯃ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯅꯔꯁꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯕꯨ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯦ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯟ ꯑꯁꯦ ꯇꯧꯔꯒꯨꯝꯁꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ, ꯑꯩ ꯄꯤꯔꯒꯦ꯫ ꯂꯥꯟ ꯇꯧꯔꯒ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ, ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯩꯁꯨ ꯑꯣꯏꯗꯕ ꯄꯣꯠꯇ ꯁꯣꯛꯍꯟꯕ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ꯫ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯁꯣꯛꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯨꯄꯥꯗꯨꯗ ꯁꯨꯛꯂꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯂꯥꯟ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯅꯪꯅ ꯅꯈꯧ ꯑꯗꯨꯛ ꯄꯣꯡꯅ ꯉꯥꯡꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯍꯥꯛꯄꯨ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯇꯧꯗꯅꯕ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ, ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯁꯤꯔꯥ? ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯇꯦ꯫ ꯏꯁꯤꯡꯈꯛ ꯅꯠꯇꯅ, ꯊꯛꯅꯕ ꯏꯁꯤꯡ ꯅꯠꯇꯅ ꯑꯇꯩ ꯐꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏꯗ ꯑꯃꯨꯛ ꯃꯃꯜ ꯍꯣꯡꯅ ꯐꯪꯍꯜꯂꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤని ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯖꯥꯕꯨ ꯆꯥꯅꯕ ꯄꯤꯔꯒꯦ, ꯑꯗꯨꯒ ꯃꯃꯜꯁꯨ ꯑꯩꯅ ꯍꯣꯡꯅ ꯄꯤꯔꯒꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯁꯦꯜ ꯄꯨꯈꯤꯕ ꯑꯗꯣ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇꯒꯤ ꯁꯦꯜ ꯄꯨꯔꯛꯄ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯤ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ? ꯃꯥꯟꯅꯗꯦ꯫ ꯑꯩꯅ ꯂꯩꯕ ꯀꯥꯟꯗꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗꯒꯤ ꯁꯦꯜ ꯆꯠꯀꯅꯤ꯫ ꯅꯪꯅ ꯄꯤꯕ ꯀꯥꯟꯗꯅ ꯅꯪꯒꯤ ꯄ꯭ꯔꯖꯥꯗꯒꯤ ꯁꯦꯜ ꯆꯠꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯣ ꯄꯤꯔꯒꯦ꯫ ꯑꯗꯨ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯃꯈꯛꯅ ꯃꯁꯥꯒꯤ ꯆꯥꯕꯒꯤ ꯃꯇꯥꯏꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯆꯥꯅꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫
ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯃꯈꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯍꯥꯛꯅ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯀꯔꯥꯝ ꯆꯥꯎꯕ ꯅꯇꯧ ꯑꯗꯣ ꯎꯠꯀꯅꯨ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤꯅꯤ꯫ ꯂꯥꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯄꯛꯂꯤꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯅꯁꯦ ꯅꯍꯥꯛꯅ ꯉꯝꯂꯅꯤ ꯍꯥꯏꯕꯗꯤ ꯂꯥꯜꯂꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯣꯛꯂꯛꯏ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯆꯪꯂꯛꯄꯁꯦ ꯑꯩꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯛ ꯍꯥꯏꯒꯠꯅ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯉꯝꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯉꯝꯃꯤ꯫ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯄꯥꯟꯒꯅꯤ꯫ ꯅꯪ ꯈꯪꯉꯨ, ꯃꯁꯤꯁꯨ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯈ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯑꯗꯣ ꯍꯟꯖꯤꯟꯈ꯭ꯔꯒ ꯑꯁꯨꯝ ꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯑꯣꯜꯂꯛꯏ꯫ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯀꯅꯥꯅꯣ ꯂꯦꯞꯀꯗꯕ? ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯕꯨꯁꯨ ꯎꯁꯤꯠꯇꯕ ꯁꯥꯏ꯫ ꯅꯪꯒꯤꯁꯨ ꯋꯥꯁꯛ ꯇꯥꯔꯦ, ꯑꯩꯒꯤꯁꯨ ꯋꯥꯁꯛꯈꯤ꯫ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯄꯨꯔꯛꯑꯕ ꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯀꯣꯛ ꯑꯗꯨꯕꯨ ꯑꯩꯅ ꯀꯛꯂꯒ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯐꯤꯔꯥꯜꯒꯨꯝꯅ ꯋꯥꯡꯅ ꯊꯝꯒꯅꯤ꯫ ꯅꯪꯒꯤ ꯐꯤꯔꯥꯜ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯣꯏꯅ ꯑꯩꯅ ꯊꯦꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨꯅ ꯅꯥꯀꯟꯒꯤ ꯂꯩ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯦꯡꯅ ꯀꯛꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯤ꯫ ꯏꯅꯤꯡꯊꯧ, ꯂꯩꯃꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯏꯅꯤꯡꯊꯧꯕꯨ ꯂꯩꯃꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎꯖꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯌꯦꯞꯁꯤꯜꯂꯒ ꯃꯀꯣꯛ ꯅꯣꯟꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈꯤꯕꯒꯨꯝ ꯈꯜꯂꯤ꯫ ꯂꯩꯃ ꯂꯦꯞꯈꯠꯂꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯐꯝꯐꯝ ꯑꯃꯗ ꯐꯝꯃꯤ꯫ ꯂꯩꯃꯁꯨ ꯐꯝꯊꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯃꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕ ꯑꯗꯣ? ꯑꯩꯍꯥꯛꯁꯨ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯋꯥꯗꯣ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯟꯅ ꯅꯅꯥꯏ ꯅꯨꯕꯤꯗ ꯇꯥꯛꯄꯤꯌꯨ꯫ ꯍꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯟ ꯆꯠꯂꯒꯅꯤ꯫ ꯑꯩꯍꯥꯛ ꯇꯥꯖꯔꯦ꯫ ꯅꯤꯡꯊꯧ ꯂꯩꯃꯗ ꯈꯖꯤꯛ ꯌꯦꯡꯂꯛꯏ꯫ ꯑꯁꯥꯎꯕ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯕꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯃꯍꯥꯛꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤ ꯂꯥꯜꯂꯒ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯥꯏ꯫ ꯂꯩꯃ ꯂꯥꯟ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯣ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯥꯎꯕ ꯑꯗꯨ ꯈꯖꯤꯛ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ꯫ ꯀꯔꯤꯁꯨ ꯑꯔꯨꯕ ꯋꯥ ꯅꯠꯇꯦ꯫ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯍꯟꯕꯤꯔꯛꯑꯣ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯍꯥꯟꯅ ꯊꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯒꯅꯤ꯫ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯖꯔꯝꯒꯦ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯑꯣ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯈꯟꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯂꯤꯕ ꯑꯁꯦ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯕ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃꯅꯤ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯊꯣꯛꯂꯒꯦ꯫ ꯂꯩꯃ ꯍꯧꯒꯠꯂꯛꯏ꯫ ꯅꯤꯡꯊꯧ ꯊꯣꯛꯂꯛꯏ꯫
Leima ningthau thokhraba tungda maithong ado isuk suklaga phamtharai. Adubu mabuk aduda pairi ningthaudi khangdri leima asigi pibuk nungda angang ama naw pure. Adubu wadi leima ningthauda kona hairage haiduna haikhidre. Masinasu ningthau adubudi thingba sungam ngamlaroi aduna haidabana fare haina khalle. Somdana ningthaugi langi fizol hongdokle. Aduga mahaki lani sing adubu punlaga thauna hapa wahai kaya ama hairi. Pareng sana pareng naina lepliba lani sing adugi mamangda hangat handa chatuna. ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯋꯥꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯋꯥꯈꯜ ꯑꯁꯦ ꯅꯈꯣꯏ ꯈꯟꯒꯗꯕꯅꯤ꯫ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯦ꯫ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯣ ꯂꯧ ꯑꯗꯨꯒ ꯂꯥꯟ ꯑꯁꯦ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯈꯣꯏꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯄꯥꯝꯃꯨꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯅꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯣ꯫ Ningthau adu maikay amaromda oina chhatkhre. Khudakta khulai pumba sem saduna lanmi mayam ado makhong hauna thillaga konongi mapan aduda khong thangduna chatpa haukhre. Makhoina chatkhriba ado leimana konongi mathak thangba saruktagi yengduna leiri. Aduga mamai ado onthoklaga manungda changkhre. Somdana makhoina lakpa matamda landagadaba lebak ado yoksilakpa kandadi ahing nongyai helakli. Makhoina yoksilakpa matamda lebak adomdagisu ahobu makhol ama tahalai. Makhoi sulangidamak sem sabu pumnamak loiraba male. Makhoigi konungi thonga chauba adu lonchinkre. Mathak thangba saruk aduda lani kaya ama thoklaktuna tengi marusing adubu chingduna kaplage haibagi matagumna mamit choithoktana yengduna lei. Asumna hek tawbaga ahobu makhol ama tarai. Adudagi hana chingduna leiriba ten singi mari singdu loina thadorai. Adudagi lakliba tengi maru singdu ningthau chinglengi lanmi tamna paishilai. Makhoina makut atopana pairiba chuk aduna apakwa phaklangumna khangatuna ningthau adudi atopa lanmina loina khumjinkhre. Makhoisu ten maru ado kapchinba lepte. Ningthau chinglensu machi lengba yadaduna adumak leire. Adubu ningthau asigi lalong asidi hanana khangkhrabanina masu atopa lalong khara silli. Mahangna hanana khandoklaga thanamba lanmi singdu manakta leiba lanmi sing aduna mit joida leiringai tamna changsilaklaga konung adugi makha aduda lummi. Konungda leiba minadi mabu ukhidre. Atopa ten kapa lanmi sing adu ten kapada changdre khaladuna atopa khulai sizinanaba sem sare. Tanja aduda chinglengi miyoi singdi aduk wangba mafam aduda kapadu warai. Tenda fana kanna kaplabasu wangbanina yauba ngamdre. Ama ani mathak lanchilakpa adu khakta natana upai leitre. Adubu makhoisu changsinba adudi lepte. Atopa leibak sing aduda atopa khulai kaya ama sizinaduna ningthau chinglengi lanmi kaya adu changsilai. Atopa leibaki lanmi kaya amana ngakthoklabasu ningthau chinglengi lanmi singbu thingba ngamkhidre. Lan ado kuina soknaraba tungda ningthau chinglenna langam firal thetkre. Lanmi asok apan yauba asiana thokpadi maikai animaki lanmi animak sokle. Ningthau chinglen masa pumba ina pungangangduna magi itairaba thangsang ado pairaga sa amagi matagumna nganglaga ka khuding changi. Mahakna adumna changma matamda konung asigi leima atombi ado chenba ngamdana mabukda nawpuriba nawa adubu phijina khumjin asi ana ihingna hingmayam marak aduda kina leirami. Masa pumbasu humangna pumchot chotle. Sambol loina pulliba samadusu khajikna thokpana ifa phare. Adubu adugumlaba asombi magi mataudu itabu khawranglaba ningthau chinglenadi ukhidre. Yamna thuna nupi adugi manakta changsinuna lusam adubu paiduna chingkhatli. Oi, hagolo. Leima atombi adusu chinglengi makhutna mahaki masamda pairiba adu makhut ani changduna thadok hange khan hotnai ngamde. Machinda nik lauraba khonjelda hairi. Thado.
ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯂꯨꯁꯝ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯈꯪꯏꯟ ꯏꯟꯊꯨꯏ ꯂꯩꯃ ꯑꯗꯣ ꯎꯞꯁꯤꯜꯂꯒ ꯇꯨꯏ ꯑꯗꯨꯕꯨ ꯅꯥꯎ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯗꯤ ꯁꯣꯛꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥꯛꯊꯣꯛꯏ꯫ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯛ ꯁꯣꯟꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯔꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯇꯥꯔꯔꯣꯏ꯫ ꯀꯔꯤ ꯍꯥꯏꯖꯕ? ꯑꯗꯨꯛ ꯀꯔꯥꯝ ꯆꯥꯎꯕ ꯁꯅꯥꯅ ꯄꯨꯟꯁꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯃꯤꯐꯠꯇ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯅꯤ꯫ ꯂꯩꯃ ꯑꯃ ꯑꯣꯏꯕꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄ ꯒꯨꯟ ꯑꯩꯁꯨ ꯆꯦꯜꯂꯤ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯈꯜꯂꯒ ꯅꯪꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯆꯪꯖꯒꯗꯕ ꯃꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕ? ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯥ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯁꯥ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯂꯣꯠꯄ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯇꯥꯏꯕꯪ ꯃꯁꯛ ꯎꯗ꯭ꯔꯤꯕ, ꯃꯃꯥꯒꯤ ꯁꯤꯌꯣꯝꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯐꯪꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯃꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯩ ꯂꯣꯠꯇꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯃꯥꯗ ꯅꯪꯅ ꯑꯁꯤꯗ ꯂꯣꯠꯄꯅꯤ꯫ ꯅꯪꯅ ꯑꯩ ꯀꯤꯕꯅꯤ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯦ ꯁꯥ ꯅꯪꯅꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯅꯪꯒꯤ ꯂꯩꯃ ꯑꯗꯨꯁꯨ ꯃꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯈꯤꯁꯅꯨ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯀꯟꯅ ꯂꯥꯎꯏ꯫ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯟꯗ꯭ꯔꯦ꯫ ꯂꯩꯃ ꯑꯗꯣ ꯃꯃꯤꯠ ꯈꯖꯤꯛ ꯐꯥꯎꯕ ꯀꯨꯞꯇ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯁꯨꯛ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯁꯦ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ꯫ ꯂꯩꯃ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯁꯅꯥ ꯈꯔ, ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯃꯕꯨ ꯃꯥꯡꯍꯟꯕ ꯅꯍꯥꯛꯁꯨ ꯈꯪ꯫ ꯅꯍꯥꯛꯅ ꯁꯅꯥ ꯄꯥꯝꯂꯕꯗꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯁꯅꯥ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯁꯅꯥ ꯑꯗꯨ ꯌꯦꯡꯂꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯁꯤꯕ ꯇꯪꯈꯥꯏ ꯃꯃꯣꯟ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯥꯠꯀꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯠꯀꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯉꯛ ꯆꯥꯎꯕ꯫ ꯍꯥꯠꯂꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛ ꯀꯩꯗꯧꯔꯤ? ꯍꯥꯠꯂꯣ꯫ ꯀꯣꯅꯨꯡ ꯑꯁꯤꯗ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯃꯆꯥꯅ ꯊꯋꯥꯏ ꯊꯥꯕꯗꯤ ꯆꯪꯅ ꯂꯩꯔꯩꯕꯥꯛ ꯀꯥꯕꯅꯤ꯫ ꯍꯥꯠꯂꯣ, ꯑꯩꯍꯥꯛꯄꯨ ꯍꯥꯠꯂꯣ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯂꯩꯃ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯇꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯅꯤꯡꯊꯧꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯟꯅꯤ꯫ ꯂꯥꯟ ꯍꯥꯏꯕꯁꯤꯗ ꯑꯐꯕ ꯀꯔꯤ ꯌꯥꯎꯒꯅꯤ? ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯂꯥꯟ ꯑꯗꯨ ꯂꯣꯏꯕꯅ ꯋꯥꯁꯛ ꯉꯥꯛꯄ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯐꯤꯔꯥꯜ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯑꯣꯏꯅ ꯊꯦꯠꯂꯤ꯫ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯏꯒꯤ ꯏꯈꯣꯡ ꯑꯣꯏꯅ ꯆꯦꯜꯍꯧꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯍꯦꯟꯕ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯃꯤꯕꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤ꯫ ꯏꯅ ꯁꯤꯟꯕ ꯊꯨꯡꯂꯕꯁꯨ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯦ ꯍꯥꯏꯕꯒꯤ ꯐꯤꯔꯥꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯝꯗ ꯂꯩꯃ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ꯫ ꯂꯥꯟ ꯑꯗꯨꯁꯨ ꯉꯝꯂꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯦ꯫ ꯅꯤꯡꯊꯧ ꯃꯀꯣꯛꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯐꯤꯔꯥꯜꯒꯨꯝꯅ ꯄꯥꯏꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯗꯨꯁꯨ ꯇꯥꯔꯦ꯫ ꯈꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯏ꯫ ꯂꯥꯟ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕ ꯁꯛꯐꯝꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯤ꯫ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯟꯗ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯩ꯫ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯆꯥ ꯃꯋꯥ, ꯃꯄꯥ ꯀꯥꯏꯅꯔꯕ ꯅꯨꯄꯤ ꯃꯄꯥ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯀꯅꯥꯅ꯫ ꯂꯥꯟ ꯑꯗꯨ ꯉꯝꯕ ꯈꯛꯇ ꯎꯔꯦ꯫ ꯀꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯤ ꯀꯞꯂꯤꯕ ꯃꯤꯑꯣꯏꯇꯅ ꯈꯪꯒꯅꯤ꯫ ꯂꯥꯡꯂꯝꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯣꯛꯂꯤꯕ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕ ꯇꯟꯖꯥ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯃꯅꯥꯎ ꯄꯨꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯍꯜꯂꯦ꯫ ꯃꯍꯥꯛ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯩꯃ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯂꯩꯃꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯉꯩ ꯈꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯃꯒꯤ ꯃꯁꯥ ꯄꯨꯝꯕ ꯈꯪꯍꯧꯗꯅ ꯁꯅꯥ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ, ꯃꯤꯠꯁꯨ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯈꯠꯂꯤ, ꯂꯩꯃꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯂꯩꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯅꯨꯄꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯉꯛꯂꯤ ꯂꯩꯃꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ꯫ ꯅꯤꯡꯊꯧꯗꯤ ꯂꯩꯃꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ, ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯈꯨꯗꯛꯇ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯄꯥꯎ ꯇꯥꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯈꯔ ꯑꯃꯅ ꯂꯩꯃꯕꯨ ꯌꯦꯡꯕ, ꯈꯔ ꯑꯃꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯋꯥꯍꯩ ꯀꯔꯤ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯗꯣ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯟꯗꯤꯠ ꯑꯃ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯟꯃꯤ ꯄꯨꯝꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯁꯨ ꯇꯞꯅ ꯅꯨꯄꯤ ꯈꯔꯅ ꯅꯤꯡꯊꯤꯅ ꯊꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯁꯥ ꯄꯨꯝꯕ ꯉꯥꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯍꯥꯛ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯃꯃꯤꯠ ꯑꯗꯨꯗ ꯂꯣꯏꯅ ꯆꯣꯡꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯂꯩꯃꯒꯤ ꯈꯣꯜꯂꯥꯎ ꯑꯗꯣ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯒꯤ ꯂꯩꯃ ꯑꯗꯨꯁꯨ ꯃꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯈꯤꯁꯅꯨ꯫ ꯍꯥꯠꯂꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛ ꯀꯩꯗꯧꯔꯤ? ꯍꯥꯠꯂꯣ! ꯀꯣꯅꯨꯡ ꯑꯁꯤꯗ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯊꯋꯥꯏ ꯊꯥꯕꯗꯤ ꯆꯪꯅ ꯂꯥꯏꯔꯩꯕꯥꯛ ꯀꯥꯕꯅꯤ꯫ ꯍꯥꯠꯂꯣ! ꯑꯩꯍꯥꯛꯄꯨ ꯍꯥꯠꯂꯣ! ꯁꯅꯥ, ꯅꯍꯥꯛꯅ ꯁꯅꯥ ꯄꯥꯝꯂꯗꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤ ꯑꯗꯣ ꯁꯅꯥ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯁꯅꯥ ꯑꯗꯨ ꯌꯦꯡꯂꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯇꯪꯈꯥꯏ ꯃꯥꯡ ꯃꯣꯃꯣꯟ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯆꯥ ꯀꯥꯏꯅꯔꯦ꯫ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯗꯁꯨ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥ ꯀꯥꯏꯅꯔꯦ ꯈꯟꯕꯗ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯄ ꯂꯦꯞꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ꯫ ꯏꯅꯤꯡꯊꯧ, ꯄꯟꯗꯤꯠ ꯀꯧꯖꯔꯨꯔꯦ꯫ ꯀꯣꯅꯨꯡꯗ ꯊꯨꯡꯂꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯣ ꯃꯀꯣꯛ ꯑꯃꯨꯛ ꯈꯖꯤꯛ ꯅꯣꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯟꯗꯤꯠ ꯑꯗꯨꯒ ꯎꯅꯔꯔꯦ꯫ ꯄꯟꯗꯤꯠ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯩꯃ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗ ꯈꯪꯂꯦ꯫ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒ ꯄꯟꯗꯤꯠ ꯑꯗꯨꯒ ꯈꯛꯇ ꯐꯝꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯅꯥꯏ-ꯅꯨꯕꯤ ꯑꯃꯕꯨ ꯋꯥꯗꯣ ꯊꯠꯂꯒ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅ ꯉꯁꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯗ ꯐꯪꯈꯤꯕ ꯁꯥꯞ ꯑꯗꯨꯅꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯨꯔꯤꯕ ꯑꯗꯣ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ, ꯂꯥꯟ ꯇꯧꯕ ꯅꯠꯇꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯕ ꯁꯥꯞ ꯑꯗꯨꯕꯨ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯄꯟꯗꯤꯠ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯃꯩꯔꯤꯒꯨꯝꯅ ꯆꯥꯛꯂꯕꯅꯤ꯫ ꯄꯟꯗꯤꯠ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅꯁꯨ
ꯏꯅꯤꯡꯊꯧꯕꯨ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ, ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯇꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯂꯩꯃꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯄꯟꯗꯤꯠꯇ ꯌꯦꯡꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯍꯥꯊꯨꯕ ꯅꯇꯧ ꯎꯠꯄꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯠꯇ ꯂꯥꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯂꯩꯃꯒꯤ ꯊꯃꯣꯏꯗ ꯊꯝꯈꯤꯕ ꯄꯦꯟꯗꯕꯁꯤꯡ ꯑꯁꯦ ꯑꯩ ꯈꯔ ꯈꯖꯤꯛ ꯍꯥꯟꯅ ꯍꯥꯏꯖꯒꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯩꯃ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯅꯍꯥꯛꯅ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯄꯥꯝꯕ ꯊꯨꯡꯂꯕ ꯀꯥꯟꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯔꯤ ꯑꯄꯥꯝꯕ? ꯃꯥꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ, ꯂꯟ ꯊꯨꯝ ꯑꯩꯅ ꯋꯥꯠꯇꯅ ꯄꯤ꯫ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯃꯍꯥꯛ ꯁꯨꯅ ꯄꯤꯖꯩ꯫ ꯁꯦꯠꯅꯤꯡꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯁꯤꯍꯜꯂꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ? ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯄꯟꯗꯤꯠ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯥꯜꯂꯤ꯫ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯃꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯩꯃꯅ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯖꯤꯛ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯅꯍꯥꯛꯀꯤ ꯅꯇꯧꯗ ꯃꯍꯥꯛꯅ ꯍꯥꯏꯗꯦ꯫ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯨꯝ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯁꯦꯝꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯅꯍꯥꯛ ꯅꯁꯥꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯟꯗꯤꯠ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯋꯥ ꯂꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯁꯨ ꯋꯥꯈꯜ ꯈꯟꯅꯤ ꯍꯥꯏꯕꯁꯨ ꯆꯪꯗ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯀꯥꯏꯔꯛꯑꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯁꯣꯝꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯑꯋꯥꯕ ꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯛꯂꯦ꯫ ꯂꯩꯃꯒꯤ ꯄꯥꯎꯗꯤ ꯃꯈꯣꯏꯁꯨ ꯇꯥꯏ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯆꯥꯅꯕ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯕꯨ ꯆꯪꯒꯅꯤ? ꯏꯆꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯀꯞꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯃꯨꯔꯇꯤꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯣꯏꯔꯤꯅꯤ ꯈꯟꯗꯨꯅ ꯁꯦꯅꯥꯄꯇꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯇꯥꯔꯦ꯫ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯋꯥꯔꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯃꯩꯁꯨ ꯃꯨꯠꯄ ꯌꯥꯎꯔꯤ꯫ ꯁꯦꯜ ꯂꯩꯇ꯭ꯔꯗꯨꯅ ꯆꯤꯟꯖꯥꯛ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯟꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯃꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯅꯕ ꯄꯟꯗꯤꯠꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯁꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯅꯤꯡꯊꯧ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯁꯦꯅꯥꯄꯇꯤꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯒ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯑꯁꯤ ꯈꯜꯂꯕꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯁꯦꯅꯥꯄꯇꯤ, ꯑꯩ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯅꯥ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯆꯪꯗ꯭ꯔꯦ꯫ ꯁꯅꯥꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯕ ꯊꯤꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯋꯥꯔꯤ꯫ ꯂꯩꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯛ ꯊꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯅꯕ ꯂꯩꯃꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯁꯤ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯄꯟꯗꯤꯠꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤꯅ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯐꯝꯗ
ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯈꯨꯗꯛꯇ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯊꯥꯈ꯭ꯔꯦ꯫ ꯆꯥꯅꯕ ꯄꯨꯔꯛꯑꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯃꯜ ꯂꯧꯗꯅ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯊꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯅꯥ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯀꯧꯗꯨꯅ ꯄꯣꯠꯆꯩ ꯊꯥꯕ ꯌꯥꯅꯕ ꯂꯩꯍꯥꯎ ꯁꯦꯝꯗꯨꯅ ꯊꯥꯅꯕ ꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯂꯩꯃ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯃꯌꯦꯡ ꯇꯥꯔꯦ ꯁꯦꯜ ꯇꯪꯈꯥꯏ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯊꯕꯛ ꯐꯪꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯂꯥꯟ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯣꯡꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯅꯤꯡꯊꯧꯅ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯔꯦ꯫ ꯏꯅꯤꯡꯊꯧ, ꯂꯩꯃ ꯍꯥꯟꯅꯒꯨꯝꯅ ꯌꯥꯜꯂꯛꯍꯧꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯅꯥ ꯃꯆꯨ ꯆꯪꯂꯝꯕ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯣ ꯑꯣꯏꯔꯝꯂꯤ꯫ ꯋꯥ ꯉꯥꯡꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯃꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯩꯃꯅ ꯀꯧꯔꯛꯄꯅꯤ, ꯀꯨꯏꯔꯦ ꯑꯁꯤꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯃꯅ ꯄꯥꯝꯅꯕ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯂꯥꯡꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯣꯡꯂꯤꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛ ꯂꯥꯟ ꯇꯧꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯅꯤꯡꯊꯧꯗ ꯃꯅꯤꯡꯇꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯣ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯂꯩꯃꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯈꯔ ꯂꯩꯃꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯈꯣꯏꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯩꯃꯗ ꯀꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯣ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫